Chahi khudingi lepa leitana Manipurda chathaduna lagliba Meiragi tarani panba numit asida ngasi ayuk anganbadagi hauna kwak tanbagi thoram Ultra Sanglen sana kodungda pangthokre. Manipur gi apunba saktam tugaina bahonaraklabadi miyamna pirakhiba power adugi matungina miyamga loinina sapsana thengnagani haina Lok Sabha gi MP Dr. Angomsa Bimol akoizamna phongdokre. Manipuri Students Federation MSF lingkhat kibagi jahi kuntaruk mapung farak beginning sing thoram ngasi kwakaitil thonauzum lekai de leba Federation asi office te pangthokre. Amadi ngarang numidang Thaubalda manaw nupaga manaw nupiga khatnaba khamluba mayam babu manaw nupana nongwina kapada lekhidre. Kurumjari ISCOM News Meetei Tribe Union Pumnamakpu Aisilki Janambamna Taram Nokjari Hauzik Pau Sandong Nipijari. Social media influencer amasu oiribi Sagolban Amudon Akam Lekai Delebi Miyamna Sakhang Naribi RK Chantoibi Apokpa RK Lokhongi Yumda Hangba Dukangi Manungda ngasi numidang pung Nipal khara helakpa matam aduaida Sakhang dabasingna hand grenade ama thamzilam lehaire. Bom thamlambagi pau hektawa Galamfal Police ki team sulaktuna yengsilaki. Chahi khudingi lepa leitana Manipurda chathaduna lagliba Meiragi tarani panba ngasigi numit asida ngasi ayuk anganbadagi hauna kwak tanbagi thoram pangthokre. Mapung oiba thoram sana konung Ultra Sanglen nasinduna pangthoki. Thoram gi sarugamo oina ngasi nungtil panamari kausara batungda mafam adudagi leibak ningthau angom ningthau famnaiba singna thogal jagoi galoinana wangkai angom leikai community hall fau bachatuna kwak tanbagi thoram pangthoki. Tungda leibak ningthaugi mafamda kwakilan pau lanching puralatam gani. Kwak tanbagi thoram asigidama ngasi ayuk anganbadagi hauna sana konungda famnaiba lanching pural sing tunglaki. Nakalamaromda ngasigi numit asibu Sri Sri Govindaji Complex ta Meira kwak tanba thoram Bijaya Desami thoram pangthoki. Masigidama ngasinungtil Chairak amadi Garod famnaiba sing thunglabaga Pandit Ajobalna laigi thoram pangthoki. Tungda Binu Puja pangthoklaba tungda Panamari da Takhaw Saba thang tayana butkani loinana maibi jagoi su utki. Yaudah, baru di sini, masih mati yang Manipur thokliba jahi ama makai faraba lana sigi khudung jabaloduna India lenga na karigumba Constitution ki Article 3 ki power season aduna Manipur gi apunba saktam tugaina bohanaraklabadi miyamna pirakiba power adugi matungina miyam galoina sabsana thengnagani haina Lok Sabha gi MP Dr. Angomsa Bimol akoizamna phongdokre wafum asingasi lana maram oiduna Suknu Assembly constituency gi Serau Suknu amadi Kangching Khunau gi tongan mafum da hangba relief camp dileiriba inmate sing amadi langi cheting fanglaba miyam gak thengnana unaduna makhoi gi awanungai sing amadi mahakna MP ama oina parliament chatlaba matungda kari wafam sing pukhadhani haibagi matangda wari sanaba lakpada haikibane khongchat aduda MP Bimol na makha taraduna
Manipur hojik thokliba irang asi India lengang na thokhanba irang amani haibasi nongmagi mayak senglakli hairaduna asigumba India lenga ki asoiba asibu ekhoina ngangbada kanagumba kharana political gi khudong chaba lawbu oina uribasi aranbane India gi asoiba aranba haibasi ekhoi khudingmaki tawfam thokpa thodang amani haina khangadabane Thokliba irang asigi waroisin puraknabani haiduna karigumba Indiana Manipur asibu thugaina bohanaraklabadi mangonda miyamna senaripa power asi sijanaduna chapchana thengnagane maru oina Manipur asi India da tenkibasi India gi atai state singa khenaba yamna lei masina maram oiraga international law gi oiba midyangdagi yenglagasu Manipur gi apunba saktamda India na kaidawnungda khuthaba ngambagi thauna leite miyamna su asigumba law asi khangbiu hairaduna State lenga ki luchingba singnasu Manipur kanna bohanabada thamoi sangna thabak tobiyu haiki khongchat aduga mari leina na sumnu assembly constituency ki MLA ke Ranjit na state asida thokliba laibak thiba thodok asida suknu area da mayu makai mai thadokraba singe yum saba hore serau lamkhai mana ki serau thongi awang thangbada leiriba hectare manga muk chawba lamasi suknu development committee ki mingda Panduna Ladiba Asida, Serau Cooperative Ki, Mayumakai, Maina Jakraba Singi Yum Sanana Bakatuk Jare Hainasu, MLA Ke Ranjit na Makatana Fongdoki. Tharamadu da Kundrakpam SC MLA TS Lokesur Nahai, Thokli ba Irangasi, Lanbungamu Oriba, Indo Burma, Suknu Lambi Paringi, Wabagai Dagi Suknu Fauba Gilambi Asia Sukimatik Fatana Leraba Faubada, Lengak Asina, Semzin Bidana, Leramba Asina, Security Force in the Land Kamba Junction Bada, Matam Jana, Yausimangam Dabana, Hena Kudong Tiba Awaba Jaiting Sodina Fanglibane, TH Lokesur Nahai, Lenga ki fan leitrabasu MLA singi thagi tolop kakpiraga lan gi chaithing nangliba mafam singilambi sembiu kathok jage masidanatna lan gi chaithing nangliba kautruk senjam chirang kadangban ithamoirang purel na jingba mafam singilambi su asuki matik fatre matam amada irang hek thoglakpada aikhoi gi micham sing takthorak pana hekta hale Yaragadi Manipur lenga ki chief minister amasung works minister anina khudaki oina araiba fan amadage Chadliba tha sigi manungdagi hauduna hairiba red zone oina leiriba lan ki saiting nangliba lambi singasi athuba matamda semjin biu haiki Waki miyam gi luchingbo oige miyam do uchar gadaba nati miyam do gyan ta na lambi khanbam thokpa lambi chumna gai tor kanda power pisan gadam ne miyam na power paira kanda miyam gi mihuchina te ni ngana banga makadone And I could give me on the Sanada, but the Lina Yarga don't chip in the soil, but the Lina Adra Topo, I couldn't have thought Draba. I do not need a little message on no cupcake, kapu, loud, hello, now all of the noisy, that's in the Sidale, not the name. Other issues the Marine and a horrible ambition. Tamai Padra, through this, Stein Hajaring is a risking snow Hajari. I on number Simisadan, appeal of Jennings, on number Minister What's up, appeal of Jennings, Hariba, Piri, Lambi Tina Songa Kan River Jaga, Red Don Jagada, Yonava Central Processing, State Processing, Yonava Lambi Sinja. She did Don Dola Kaide with a Razniti, Adueta Kaide with a Jati Jati Kaide with a Pazagi Noitoga, Central Processing Sanava, State Processing Sanava, Mapamjing Lat, Senava Kanadanava. Within this month, the Tabuk Chuba contactor Mangatu Nipiraga, Topi Haina Jo, Kut Sangukara. Laingak na education system amadi policy budget loisinba ama December di hairaga. Madugi mahaidi yalhanba ngamde haina lebak miyam na lauribasi achumbani haina ngasi. Manipur Students Federation ki kuntaruk suba foundation gamari leina MSF ki president Hizam Roshan na fongdokre. Wafam asing ngasi kwa kaithel thaunawzam lekai de leba MSF ki head office talupasi ki kuntaruk suba foundation degi tharam gamari leina fongdokhi bane. Mahak na makhata na hai ki bada kumjali singani Kumjali Singama Jamapal Humfu Nipalda, Matamdugi Prime Minister Indira Gandhi na Lebaki Mahegi Kanglon Apabamong the Pukana Bahaiduna, National Policy on Education, NPE Semlabamatum, Kumjali Singama Jamapal Marfutarukta Rajiv Gandhi na Prime Minister Oina, NPE asi Amuk Semki Adubu, Hairiba NPE Kumjali Singama Jamapal Marfutarugasi, Amuk Semdok Semchin Dauduna, Lisingama Jamapal Marfutarani Toida, PV Narasimha Rao lengak na chatnahan ki.
Inaw naubo oina Ministry of Education na kumjalisingani tara mapalda New Education Policy NEP kumjalisingani tara mapal puthoki amadi kumjalisingani kunge July kun mapalda Cabinet apun bawarit na yanaduna India ki mafampum na magtachatnare mapung faba mahay masing takpi ba amadi tambi bagi ano ba kanglon purak na assembly ba NEP kumjalisingani kunasina Karigum Malaybaksin batong na yawriba province singasi ningthi na tabag ontok labadi kunayasi malem gi chakot lam jailda saruk yaba ngamba khaknatana hiram kuding thengnaba ngamgani haiki mahangna makha taraduna Hojik education system gi sarugamu oina yamna maru oiriba curriculum amasung syllabus asi sembada asoiba aranba amadi mapung fadaba kaya leire education system gi yanglen saru oiriba curriculum amadi syllabus te kunai ga chanaba mong da hapkadabane maramasina mahiroi singna mapung faba education gi mangal fanganaba matam ga sunaba mahimasing tambirabadi kunai amadi education mayek sengna uba fangani haina pongdoki Ngasigi kuntaruk suba foundation thawram aduda thoiba mithunglen oina laisram lokoi founder cum chief advisor MSF KH Gaurachandra former president MSF RN Koireng former VP MD Atabudin former president amadi Hizam Roshan president MSF loinana lubasigi thawmi singyawna firal chingkhalaba matung makhataba thawram sing pangthoki Akoi curriculum and syllabus ase mahiroi singi oinadi yamna tangai padaba yanglen saru makakne koi lau singbuda haragana fertilizer magumane adubo sigumba curriculum and syllabus ase manipur ko chanaba manipur lehaw ko chanaba iramdang yam susanaba mawongda akoi gi thamlagadi adugi education gi mangana do miyamna kunai sina uba phangane masi oragadi apunba manipur ma sagat padusu akoi mading pangane habisini kunai ma kangluba ma purba magi magun identity magi masat Magi wakalon apaba punjan bagi wakalon se education na pura kada uni education gi saiting sangak yaw kana kaidongda puru kanglup singi koi gi ukat pangamloi aduna Amaramda Jeribam gi Bapu Parada leba Manipuri Students Federation MSF Office to MSF Nisindana MSF ki Kuntaruk Suba Foundation Day gi tharam ayuki pung tara taba matamda jinglemna pangthokre Ngasigi Tharamasido Old Jeribam United Clubs Association gi President Mutumai Paksana, Manipuri Students Federation District Committee gi Advisor and Dharmendra Meetei, Manipuri Students Federation gi President Sinam Iringan Basing, All Manipur Women Voluntary Association Jeribam gi President Priyadasini Devi Amadi, Jananeta Iravat Memorial Trust Jeribam gi Lifetime President Dr. Chandam Kamal Singh President Member Oina Saruk Yaki. Thawram haudok lamdai president members sina MSF ki firal chingkhat ki matung Meira Chukhatuna thawram haudok ki pangthok liba thawram asiga mari leina miyoi kayana MSF na tawki bathabak thawram singi matangda wa kaya ngangki ngasi thawram asiga mari leina MSF ki member oiramba singda achamba lengyan fi kudol tamduna thawram mapung fana pangthok ki tabada tu chungba thaudok amada Thawbal police station ki manung chen leiba Thawbal ningomba mayay lekay de hekpok minaba manaw nupa na kapada mayamba lekidre haire. Thawdog asi ngarang namidang pung mapal makhairom tarakpada thokiba ni haire. Laibag tiba thawdog aduda lekidra bamyoy adudi lekay asimaktadagi sapam Swaminath Singh jahi ni futarok apokpa els ibom jani haire. Lekidra ba nupa asigi hekpok minaba manaw nupa yayma sapam Somerjit Singh atopaming abung jahi ni fumari matay manaw katnaba kamlubada double barrel na kapthorakpadagi. Kidney mapada panbane North AO Sidaleba Ras Medil City de Pukhatpada broad debt ni hairakibane Mahag Thawbal de Leba Anandapurna School da principal oibani haire mayam bahat pani haiba S Somerjit Thawbal police na fakre haire Manaw nupana kapadagi Lekhitraba Anandapurna School Sciences ki principal Sapum Swaminath ki thawa yaw drabahakchangda School asigi Oja Singh amadi Mahiroi Singh na ikai khumnabut kre Lekhitraba Sapum Swaminath ki thawa yaw drabahaksang adunga sinungtil Zenimsta postmortem torba matungda imung manungda aroy mathong mangam tawrunaba khutsinna kre Mahaki asi bahakchang adu mahana principal Oramba Anandapurna School of Sciences ki campus te puraktuna teaching amadi non-teaching staff amasong Mahiroi Singh na leikatunikai kumnabut ki loinana school ki teaching non-teaching Mahiroi Singh amadi ate official kaya sarugyadana minute ani wangangdana leptuna awaba phongdokki
ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯇꯥꯡ 10ꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯇꯦꯔꯥ ꯑꯃꯗꯣꯟ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇ ꯂꯩꯕꯤ ꯑꯥꯔ.ꯀꯦ. ꯏꯆꯟꯊꯣꯏꯒꯤ ꯃꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯂꯛꯂꯒ ꯐꯥꯔꯒ ꯄꯨꯅꯕ ꯍꯣꯠꯅꯔꯝꯕ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯃꯨꯜꯂꯒ ꯆꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯣꯀꯣꯃꯤꯒꯤ ꯏꯃꯥꯁꯤꯡꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯂꯨꯞ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯥꯔ.ꯀꯦ. ꯊꯔꯥꯛꯁꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ngasi chahi amaga makhai henjilaklaba chinkuki narco terrorist na chatharakliba lan thengnadirngai miyamna kham thengna wanaringai cheraga seda kanagumba kharana khunekta natraga masagi aningba apamba ama fangna bohanabada mibu ki han khanghanba nampu hapu tawba amadi namza namthekna bagi thawang asina miyamda hena mipaiba fawhalle Asigumlaba thawng asi asum chatharakpa tarabadi kunai asigi tunglam chat kari oigani pumnamag asi yengluraga ngasi khulai paibna khulingba lo leitaba tawningba tawbada thingbina leitaba kunai ama oiraktanaba asigumba thabak chatharakliba miyoising laingakna matam sana logi oiba lakhatpam thokpa thabak sing lakhatpiyo karigumba nungainadaba leiramba tarabasu ningthina unaraga wakhal tanadaba sing tanaba wari sabiyu maramasina Handak ichen thoida chathaki bahin bithabak adu makhata na chathabirakanu haina kokomigi imasang napil tawre aroibada nupi oibi singwi kai khumnabidaba amadi mache machal ni khanba ngamlaktabagi thabak satharakpasingi mayokta kokomigi imasang na lepkani haire thoida chatharamiba Patrasu ma lebaki damakta kariumba karadi masu togdai miyangi awaba mati saruk yai kuki ngasi chatharak ba terrorist ki lanfam se su ma masama su akoi kulai paidana sangjan ba mak natraga su man angam bathakta masu adumak kona ba yawba adugumba isamani aduna mangonda kangan ba tawriba se makata na tawbirakanu aduga magi adugumna ba mangonda mayam amakak magi maru oiba akoigi kano mayam ama document na kachingba mayam yawgi magi mobile phone se masisu atubada akoi hanbirao masada pisan biu natraga akoi da imama sing da tum pibira su kaide natta dana makata na amona kihan kangan bana chingba chathar pata ga dinga si kokomegi ima sing tu tumina kachu leitoi aduna miyam da koina tamjaning badi ngasi akoigi lamdam sida mama masa kangaktraba lo leitraba tawning bada tawraba ngasi kunai sidadi akoi kokomigi ima singdi adumak leptana laigani Nakalamaromda miyamna sakhangnarabi social media influencer R.K. Chinthoipu sakhangdaba miyoi kharana masamaki dukana changlaktuna namduna faduna puna bhonarambbu yaningdaba phongdoktuna ngasi Imphal East District ki Andhra Assembly constituency ki manung chanaleba Moirangpurel apunma Meira Paibi na sinduna wakat mifam famkre ngasi ki wakat mifam aduda R.K. Chinthoy fana bhonaba yaningde R.K. Ichanthoi mobile phone athubada puthok piraku R.K. Ichanthoi fana bhonabada chenaba kangbu athubada fabiyu R.K. Ichanthoi fana bhonaba yaroi haibu kholau kaya sulauki Ngasigi wakat mifam aduda sarug yakhibi Moirangpurel apunma Meira Paibi ki secretary Seria Leimana phongdorakpada miyamna phongdok ningba wafum kaya ining tamna phongdokpa yahandaba masel amaga yengsanaduna leiba masel gi marakta khut thanabasi mama ekhoni yaningde Karigumba R.K. Ichanthoi mara leramlabasu wari sanaduna masel amaga ngaknaduna leiminasi makhata na pamdaba thodok thokhanbiganu haina su phongdokhi R.K. Ichanthoi phana bonaramba Manipur sakana chenabasing atubada Manipur sakana chenabasing atubada R.K. Ichanthoi ki mobile atubada R.K. Ichanthoi ki mobile atubada makhata na R.K. Ichanthoi bida aki atumtiba Khangabo Kaithel de Leriba Dukan Sing Amadilana Yum Sing the Puba Tangbangam Loidaba Sel Gidiman Torokpa Kudak Lepu Individuals and Kai Pibang Amjaroi Akiakang Pibiganu Ekoi Meitei Machang Aktani Hanangasi Khangabo Awang Likai Meira Paibi Amadi Khangabo Apun Meira Paibi Lupna Sinduna Khangabo Bajar Mamang National Highway 102 da Lambi Tangkai Tingduna Wakat Mifam Fam Kray Dukan Pharmacy Amadi Kaithel Sing Ting Zinduna Chatakiba Wakat Mifam Aduda Saruk Yakibi Khangabo Part 1 Meira Paibi Gi President Thokchom tunan binahai kibada Khangabok Bajarda dukan family busing amadi yum da demand lak pasi yamna laibak thibane Mateng pangloi haben nate puba thangbang amloi da bamong da demand torok pa asidi tawhanjaning de hairaduna miyamna angam mateng pangbada haraw lagbiyu haiki dukan thong lon bagi fibam lak na ba madi yum da wan thabak susari basingi awaba yenglaga ngasigi wakan mi pamasi pangthokpane
puba thangba ngamloidaba senkai thumkai sing asi tawbagi mahutta angama mateng pibada harauna lawbiba piriba singnasu harauna lehoduna nungsi chana nai khoi khodimak hingminasi haiki ngasigi wagat mi famadu da sel khaibagi namada miyam da awaba piba tokpiro I masel da demand tawba lepsi puba thangba ngamloidaba demand tawbiganu sel khaibagi namada miyam da awaba piba tokpiro Manipur miyam gi thazaba manghan biganu amadi aikhoi masel gi marakta awaba pinagumsi haina thaba play card sing su sizinaki ꯑꯁꯤꯒꯨꯝꯕ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯔꯣꯏꯗꯕ ꯁꯦꯟꯀꯥꯏ ꯊꯨꯝꯒꯥꯏꯁꯦ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯉꯝꯕ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯤꯕꯗ ꯏꯆꯥ-ꯏꯁꯨꯅꯁꯨ ꯍꯔꯥꯎ ꯂꯧꯕꯤꯕ ꯑꯩꯈꯣꯏꯅꯁꯨ ꯍꯔꯥꯎ ꯃꯈꯣꯏꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯧꯔꯛꯏꯕ ꯁꯃꯥꯖꯁꯤꯗ ꯑꯉꯥꯡ ꯅꯨꯕꯤ ꯑꯃꯗꯤ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯈꯥꯡꯉꯕꯣꯛ ꯕꯖꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯟ ꯑꯦꯟ ꯄ꯭ꯔꯣꯇꯦꯛꯁ ꯑꯁꯤ ꯊꯝꯖꯕꯅꯤ ꯃꯈꯥ One Home Foundation amadi 32 Wangkem Block Congress Committee anina sinduna One Home Foundation gi nongmagi oiba convention amanga Siyaripok Bisnu Nahada leiba MPCC gi President soiriba Wangkem Kendra gi MLA Keisham Meghachandra Singh yumna pangthokre Tharamadu de MLA ke Meghachandra Singh na athiba mitunglen Zamiatul Ulama Manipur gi President soiriba Jamia Masjid Babuparagi Imam Maulana Said Ahmed Natharamapu Institute of Cooperative Management ICM West Bengal Retired Director Konjengbam Ibomcha Singh Amadi Wangkem Block Mahila Congress Committee ki President Konsam Ongbi Kunjamani Devina akhanaba mithunglen singoina saruk yaki Tharamadu ki sarukamu oina One Home Foundation da admission toraba miyoi lisingani chamanga henbaki manungda leiba class nursery dagi 10 faubagi Mahiroi Singda School Bag yenbagi anisuba fesoina ngasi class 2 dagi class 7 faubda leiba imung Satruk Marfutaret ki Mahiroi Singh lemna school bag entoki loinana handak lamdam asida thokliba isaw gi awaba mai nakraba imung tara taruk tasu yentoki Imphal West District gi Manipur Police na lo na thingraba lalholo prepa ki maru oiba miyoi ani ngarang fagat le haire Miyoi ani adude irungbom nganba Meitei sahi kontramari amadi haubizam sanathoi sing atopa ming tomthin sahi tarani pal sure Makoi ani si Imphal manungda leiriba tongan ba showroom hangliba singdagi senkai tumkai tobada chenaba miyoi ngaktane Makoi ani dagi police na mobile handset ani two-wheeler ani ga driving license amaga fagat le haire Nakalama Romda ngarang Manipur Police na Imphal West District ki mafam amadagi tongan ba showroom singdagi senkai tumkai tobaga mari laina na fare haiduna ngasigi pauche singda yaukiba irungbom nganba Meitei sahi kontramari amasung haubizam sanathoi sing atopa ming tomthin sahi tarani pal hairiba miyoi ani asi prepak amasung masigilan misanglop Red Army ga karigumba hiram amatada mari laina de haina lo na thingraba lalholo prepaki Department of Publicity and Propaganda gi Publicity Officer Mangal Kuman akodiak piduna thador paserol amada sengdorakle Hauki bata sige October Nepal do yumpok awang laikai de yum khaibam santi koba miyam ga wakhal khara tongan ba miyoi ama pukhau dolai thabi changsang haiba khul rom de chat ki bade ge hauzik fawba thi bakhang na lerak pa sida hauzik lengak paibiri ba government ki mai kai de ge akan mamidyang sangbi dun yum khaibam santi buthi biduna Imong manung da sinabiyo haina ngasi oyumpok mayay likai community hall wakat mi fam kray wakat mi fam aduda mi cham da awaba pibigano misam gi punsik kalu government atu badamiding changbiyo haina thaba play card kaya pai dina kongjang chang singki wakat mi fam aduda saruk yaki bahay cruzam ibohal koba Uyumpok ki kunja amana fangdurakpada uyumpok awang lekai digi yum khaibam santi masagi jahi humpumari rom suram nagane mahak thasigi Nepal da pukhau dalai thabi changsang village rom nachat kibadagi kunja singh amasung wafam adu da duty tariba CRPF amasung state force kharaga
पुनः थीबा याबा मफम खरद थीरुरे अदुबु का हेना चंगसिनबगी खुदोंग चादबना हौजिक फाउब थीबा खंगदना लेरिबसी लेंगाक असिना मरी लेनबसिंग पाउ फाउना बिरगा मियोय असि फंगनब थिबिदुना इमुंग मनुंग दसिना बियु हाइनसु फोंदोकी Authority हाइब्रिड सरकार असिना चीफ मिनिस्टर अमदी मरी लेनबा अखोई फम मसिना अखोई मेमोरेंडम अमा इसिनदुना अखोई मांगखरिबा अखोई युंखाइबम शांति असि अथुबा मतमदा इमुंग मनुंग दसिनबियु हाइबा वाफम मसि अखोइना असि वाफम मसिना अखोई मरी लेनबा अथॉरिटीसिंदा फोंदोकचरी करिगुंबा हारिबा असि अथुबा मतमगे मनुंगदा पुथोकपिदुना इमुंग मनुंग दसिना बिदब तारबदी अखोई युंपो ग्राम पंचायत की ओइना लेरिबा युंपो खप नतबा ngasi asidi युंपो की डेवलपमेंट कमिटी मैरा पाइबी अदे क्लब हाइरिबसिंग सिंजरगा बुलोन बरुना बखरसिगी निपुंजबनी मथंगदि करिगुंबा सिनबिदब तारबदी युंपो ग्राम पंचायत को इना खुंगंग कयागी मियोय पुनसिनजदुना अखोई जोल एक्शन कमिटी मा सेमजगनी अदुगी प्रिपरेशन ngasi adum tawjaragani aduna makhata khungjang kayam samsinjagani Meitei Tribe amadi Fishery Department anina khutsamnaduna ngasisu Imphal West, Imphal East amadi Thawbal District agi lekai khara khangaduna lekai gi pukri singna nga macha thadaki nga macha thadabaga mari lainana Meitei Tribe ki President and Sanahal Nahai thadariba nga macha singasi lekai gi leriba miyoy singna public pond singasi ningthina luna na sengdokpiduna nga singasi buhingana bohanabaga loinana lekai gi development amadi financial aid oina mateng khara to oirabasu pangnaba nga macha thadabane Manipur Langana Pakalak Liba Chakwataranga Sarugamo Aina Nga Thadabagi program Sige, public pond sing the Thadari Banga sing a singing Tina Yok Nabasu Hot Naminasi Haiki. Hafiz Hatadale Baxel Diagnostics Samadi Tulihal Mayai Kai Welfare Association Anina Kutsam Naraga Sinduna Nong Mayoiba Lem the Line Bigi Kama Mangase Imphal East ki Yaripok Tulihal Mayai Kai Playground the Pangthokre Dr. Tarani Toina Sarugyadana Pangthokiba Lem the Line Bigi Kama the Sarugyakiba Association Asiki President Rashid Ahmed Mainam Nahai Lamda Masida Tokliba Achauba irang asina maramoiraga tangdu leita daba fiba masida analying damakta jathok sasingi kudongcha daba kaya mayok narakpa selgi kudongcha daba kaya mayok narakpa si kharato irabusu koganabagi pandam da pangthokpane Asigumba tanja asida Excel Diagnostics na sponsor tawbirakpa si thagatningai ni haiki Panbayay ngasigi kemadu dumiyoy chamaga kunlom na lem na laing bagi kudongcha ba lawkibagaloy na mathaw taba hidak langtak sing sulem na fanghanki Manipur Langana Kumjala Singh Amaga Chamapalum Fumari ki Matung the Sembalaki Bakun Singh Kangdok Nana Bakalak Libakung Tanga Sibu Meetei Tribe Union MMTU Nataram Okli Haina Yonena Sinatador Kibacherol Amada Kangalak Le Lenga ki Tabagasina Kun Singh Sembalaki Bamadi Hengalaki Bagi Masing Kangdok Pagaloinana Kuladu the Lerak Liba Mio Singadu Kanakanano Amadi Kadaidaki Lakpano Hybidus Kangdok Nabat Tabak Pakat Pio Manipur Gi Kokito Sinakundaba Tingilam Singda Yamna Janadaba Mawongda Missing Kaheni Hengalakpa Ano Bakul Jakaya Sembalakpa Sitaray Nilo from Tokte Hengalak Liba Missing Amadi Kul Singasi Logi Wang Madasang Salakpa Mitop Sing Amadi Sembalakpa Kul Sing Orambatarabadi Lenga Namakoy the Lenga Kiskim Singi Kudong Chaba Piroi Hybak Kaktana Loibe Yaroi Haina MMTU na Pongdok Le Makhatana Manipur Su Mitop Kandok Nanaba India ki lo na piraga lairaba Foreigner Act Kumjala Singamaga Chamapal Nifunipa Lasigi Makada Hauzik Maki Mitop Kandok Pamtok E Masigidamag District Sing the Natragana Subdivision Singda Foreigner Tribunal Linkatuna Tampam Tokle MMTU gi wafam Masikanagum Bafurup Amabuying Tita Tibagi wafam Nate Pali balengak asibu hundu nangangba chayba criticize to basun natte law amasang constitution ki matungina mutsilak laba yelho furup macha asigidamak tungi mirol gidamak yenglaga haijabani haina MMTU ki serol asina fongdorakle All Kwakta Youth Voluntary Organization AKYVO na jahia sige March tadagi hauduna Kwakta gi akoybida drug ki mayok to satarakpa drive ta fagalakpa Heroin Sopkis Manga Amadi Kaini na Chingba Charak na lupa Lak Taret Lom gi value agadaba drug singase Kwakta Bajar puthok to na miya mamangda Maitha do na manghankre Maitha ba aduga mari lainana AKYVO gi General Secretary
Hanif Jasamna Fongdokibada, Mamang Takta Charam Bayon Lamboyragasu, Ngasi Habanamidasi Chaba Yonba, Tokpiu, Karigumba Yon Lamba Charam Batanaraga, Dilogi Mating Loraga, Musinatuki Matakta Akan Baxan Logani, Haina Fongdoki. Sanchilakpa khongjangsinda phagalakpa drugsing adu ngasi dispose tawduna manghanbani akibogi maikaidagi hambal apilni kanagumana hana mamang thakta khangdadna tawrambo oiragasu ngasi haiba numit asidagidi drug yonba amadi chaba lepinaba akibogi maikaidagi miyamda hambal request tawjari. Mamang Jahigi May Ahumdagi Hauduna Zatharakliba Manipurgi Irangasaki Manungchana Haukiba Jahi Kumjalusangani Kunumdagi September Nipalda Palelda Tokiba Taudukta Yet Tangwa Mapaiganda Nongmay Maruna Panbadaki Soktuna Ngasi Fauba Mapungfana Pajin Bangamdana Ladiba Galching Makalekay Sabal Asang Maparengdagi Mayang Lambam Siam Shundar Atopaming Inaubi, Apokpa, Laikidraba, Mayang Lambam Tomjauna, Mahaki Anaba Makata na Operation Tauduna, Laying Naba Amadi, Imungi Awaba na Mating Pangbinaba, Manipur Langak Amadi, Miyamdagi Mating Nirakli. Kalching Sabal, Asang Baparengda, Leiba, Mayang Lambam Siam Shundar, Atopaming Inaubi Giyumda, Ngasi, Paumin Singa Unaba Amada Siam Sundar na Fongdurakpada, Palil Gitaudukta, Mahaki Yetang Mamapayganda, nung may maruna pando na Sokiba Aduda, Ting Marida Sokpadagi, Kuzengi Sarukta, Konsin Bayadaba Amadi, Kongnam Gisarukta Pomkatuna, Nai Jabana Jingba Tauduna, Sahi Amahelab Asifauba, Pazin Bangamdana Lady. Pazin Bangamdana Lady, Late the Lyra Namaram Oraga, Matamjana Jacob Tauduna, Pazana Laying Basungam Kide, Adum Oinamag, Anabagi Fibamasina Henjilak Panamaram Oraga, Dr. Dahandag Jatuni Yang Lubada Operation Tauna Bahiraki Hairi. Mahana Makatana Fongdurakpada, nung may maruna pano na Sokiba Mafamadudi, Miyam Gimatay na Layang Bibadagi Fakre, Dakfam Kaktangay Haure, Adubu, nung may maruna pano na Sokiba, Adudana Maram Oraga, Kung Kuzeng Konsin Bayada pa Amadi, Kung Nam Amadi, Kung Zongi, Sarukta, Infection Tok to Nanga Sifaw ba, Pazin Bangamdaduna, Mahausagom, Pazina Jet Bangamda na Lady. Mahak na Sunom duna imung purambani, hauzikti su budget padilara dana isay tum tafawba pazana jet pangamdabana ajaw awaba haibadu oire. Maramasina pali balay nga kasina madilay bag miyam na mahaki analayang amadi imung manung gilay talara da mating pangbiyo. Mahaki anaba asina bumapungfana parabadi imung gilay talara kaya lay rabasu. Imalay baki damag makatana mangzil tana taudang lokigani hay na sufong duraki. Ay khong si sokkhigani mayamgi kanu sewa kanu tabuda ada hojikse adu matamda mayam manarga ai kanu si akoi lekai club team adagi kanu gi CSO ade mayam doctor ri mayam manarga to hona bidori si ai person kanu si phagare adu hojik makata nai nanan Dr. Siddharth ki kanu sije da chalu ba check chalu ba da makata na si kanu taw hai da operation toraga kanu taw ata de ai khong si chat pa yaro da ma to She's my colleague, Target, she operation to Roga, the other one having on the Harry. Adu Hanazu, Senator Chapangamacola, Nation operation to cow I had, doing under the Pesas later, fly later, Nina. I Hana Dana, Suraga, Imusipula, Pura money. Adu the Sure later, Mina, Kremta Katonam there. My young Matin, the Matin Pamina Baha, Runa Hygiene. Langgo Lairembigi akoy badaleriba club amadi tongan ba Meira Paibi ki members na ima Langgo Lairembigi akoy pamapam singa sa ayupung taret makhay di gitara fawbasid sengdokre sit senglibasi maruoyna hauzik mafam kayada lainatina kaya maruoyna kang marumkok silakpadagi dengi laichet paksana sandorak libasi dagi suting mangam na papangthokpani leonana luna na thamba haibasin akoy bagi pibambo masak phazan batanatana Aseng manungsit nung sasu na tham na ba maru iba pandamda nga sige tauramasi pangthukibane. Paugi maragtad na break amatang lawjari. Humputer chuba irengbam sauren gi mapok numit ningsing thorum gamari lenana iramdam gi thakta mahiroi sing waring ibagi athoi ahen tanaba ma lakliba October gi tang kun gi ayuk pung 13 dagi
नुमित युग मतुंग पुंग अमा फावबा क्वा कैथेल लैबा रतन कुमार मेमोरियल इंग्लिश स्कूल अमसुंग पीतम्बरा इंग्लिश स्कूल दा पांगथोक सरगनी इरेंगबम चाउरेन मेमोरियल ट्रस्ट ना अहान बोइने सिंजरिबा वारेंग इबा चांगदमनबा असिगी हिरमना responsibility of the indigenous people to preserve the integrity of Manipur. Haibadi Manipur gi apunba saktam ngakpada yelhomi singna lawbadaba thodang haibasini. Changdamnaba asi English amasung Manipuri loan anigi manungda mahairoi singna apamba khanduna iba yagani. Manipuri loan gi oinadi Meetei mayek natraga Bengali mayekta ibasu yagani. Manipur gi apunba saktam bu kahendana ngakuna thammangamgadaba Manipuri iraisha amamam ohinna bohanabagi pandamda pangthok sagadoriba wareng ibagi athoi ahen tanaba shi category ani thokna khaidok sagani ahanbada class 8 tagi 10 phawagi ama anisubadana class 11 dagi masigi mathakta laiba mahiroi singi ama mamangda rules and regulation number 1 da thamkiba wapam singdugi mathakta university amadagi pass torklaba mahiroi sing sangdamnaba asida saruk yaba yagani haiba anauba rule asisu hapsinjare Iramdam Iraipak Punungsijaba, Amadi Iraipak Kidamakta Himbangam Nenabagi Wakalonda, Sinjariba Sangdam Navasida, Iramdam Masida Libiriba, Mahiroi Singh, Hurup Kanglup Pudding Maknasaruk Yabiduna, Mapung Pahan Biu Haiduna, Sinjalangjariba, Irengbam Chauren, Memorial Trust Ki Maikaidagi, Laibak Miamda, Nolukna, Paujenjari. Phom Phangpham, Kwakaitel Akham Laikai Delaiba, All Manipur United Clubs Organization Amuko Amasung. Kwakaitel Thongjum Laikai Delaiba, Manipuri Students Federation, MSF की ऑफिसिंग ब्रेक की मतुंग मखाताब पाव पिचरी वांग मताब यूथ क्लब WYC थौबाल की कंट्रामंगा सुब एनुअल फाउंडेशन डे ऑब्जर्वेशन की सरुगम ओइना Tongan ba manamathum sing yenthokpagi tharam amang asi thobal wang matabada leiba WYC office complex pangthokre tharam ki mapung oiba sarukamo oina club asana konba mafam da leiba handak jahi gi oina pangthokiba CBSE bosem amati kosem lauba class 10 amasung 12 ke exam da topper oira club sing subject topper sing loinana school class topper mahiroi sing na kudol sing tamduna puning thawatki chali bachahi kumjali singani kunmari da net exam da mai paklaklaba H Roman Chandra Koizam Puspa amasung Z exam da mai paglaklaba Gitson Maisnam busu achamba kudol sing tamduna puning thawatki loinana sahi asigi oina club asina sinna pangthokiba men's open carom women's open carom amadi chess open da makok mathang taraba sing loinana state sport event sing da thoidok hendok laba sanaroi kayada athoiba mithung sing na kudol sing tamduna puning thawatki nauriba mahiroi kayagi cultural show kayasu utki Hojik sanabagi pau lobirasi. Governing body and students of Wang Sports Academy Sektana Sindhu Natarani Thoi Raksuba Annual Teachers Day celebration ki thoram ngasi Sekta Maya Laikai Community Hall da pangthokre. Thoramadu ke saruka moina mamang jahida Goa da pangthokiba kuntrataret suba National Games saruk yaruba amadi medal laurakraba sing busu taramna oki. Ngasi pangthokiba thoramadu da lamlai asigi MLA ki H Ibomsa Nawang Sport Academy ki President Telem Dara former SPG P Rajendro Miyoi Kayana Saruk Yaki, Tharamaduga Mari Lenina, Nawang Sports Academy ki founder amadi coach Oriban Nawang na Fungdo Kibada, Haugulag Liban Naharo Sinapun Sida Mai Pakwasanaroi Amo Oibangamge Hairabadi, Kang Bakan Ba Taksikasi Labor Yam na Matautai, Sanaroi Singna, Yungi Later Lyra na Madam Oraduna, Mapanda Sana Bachet Pangam the Badagi. Ninghan na bagi mahut, matang ta chatpa, matang da chatpangam na nabuhat nage habigi wakalunda, he na tawayaw na sana matautai habigaloy na. Sanaroi sing ozamati mama mapasing amato oy na pun na hot na minabasu matautai hay na fongdoki. Ahan by SEYO Sayo Tennis akampa na sinduna Stay Fit Run ngasi Lilong thongdagi akampa tennis court fa pangthokre hauzaki matamda mipum kodimak masama ufadaba yade haibagi pandamda pangthokiba mini marathon aduna miyoy kuntaret saruk yaki Marathon aduda Katrimayum Santa ki Joel Amadi TH Devson na makok matang taki.
Olympian के H Thoiba H Balkrishna Director Fisheries amadi Sayo Channels Advisor Joy amadi Bomchana Manamatum Yenthokpaki Tharamda Saruk Yaki. Manipur Masters Athletic Association MMA in Sindhu Nangarangdagi Hauduna Kumalampak Man Stadium Nisatarakiba Nifu Humdoilak Super State Level Manipur Masters Athletic Mekum Jalisangani Kunmari Nasolation Cray Tongan Bajahi Kangluki Masters Athletic Punamio Samagamarfunito Romna Saruk Yaraga even Kunmatuda Atoy Ahen Tanaki State Mid Asidagi Mai Paglak Labanupa Amadinupi Athletes ng namatang Jahi January kontra Mathoydagi February ahum Fauba Kerala ge Thrissur da leiba ZHS Synthetic Stadium da pangthokadoriba Taruklak Suba National Master Athletics Championship kumjali singani kunmangada Manipur gi mahut sinduna saruk yarukani State Mid loisinba numitta nupi gi hammer throw event ki Jahi marfu mathaki T8 Kunjarani Humfutara mathakida A Mangol Nganbi Sahi Humfumanga mathakida Nauribum Subadani Sahi Nifumanga mathakida M Asarani na mathang sitna gold medal sing funky Nupagi hammer throw event MD Ayub Khan MD Firoz Khan Ketrimayum Prem Chana mathang sitna Jahi Humpu Yankai Manga Amadi Kuntra mathakida gold medal sing fang mangamki Nupagi discuss through event MD Hafizuddin Kabir Hussain RK Bobby L Robindro MD Ayub Khan A Surchandra S Noren MD Amamuddin Amadike Ibohol na matang sitna Jahi Kuntra Manga Nifu Yankai Manga Humputara Manga Marifu Amadi Marifu Manga mathakida gold medal sing funky Nupigi 200-meter race event L Uma and Sanatombi L Jiteshori L Sobhabati H Padama amadi N Ibetoy na matang sit na Jahinifu Yankai mga humfu mga amadi humputara matagi kanglupta gold medal sing funky Nupigi high jump event Arkelata Sana W Dasumati M Gita amadi Arkesana handi na matang sit na tongan ba Jahi kanglup kida gold medal sing fang mangamki loinana Nupagi high jump event kida MD Yahya Khan, MD Wahidur Rahman, L Gopeshor Ayub Khan, L Ito amadi ke ibohol na matang sit na tongan ba Jahi kanglup kida gold medal fang mangam kibane. Imphal West District Football Association is sinduna hokiba September kunhumdoidagi hauduna patsoi part 2 ge Pamyal ground da team taruk na saruk yarga chatharak liba kunmari suba Super Division Football League asisane kiba match amada CHIKL Lilong Chazuna KYC Kurkulbu goal ani amada mai tiba piki match si mai pakraba CHIKL gi goal ani na I Indrajit amadi S Ajit Kumar amatang sitna match ke minute 8 amadi humputaruk chatpada chanki match si de KYC gi amata ngairaba goal na Match ki minute yang kay Nepal chatpada T8 Tonsi na chanki Satharagli balik kasi king asasana ki bato pa match to SFC Tirana goal mga sunoda YUC Iro Maizra bumaiti papiki match si Maipa krab SFC ki goal mga adu S Nobel James Amadi Saransona matang sit na match ki minute tara humdo yang kay taruk amadi yang kay Nepal chatpada team ki goal amamam chanki Team asig Sanaroy Jetlina match ki minute kontra nito amadi ni futaruk chatpada team ki goal ani chanki Satharagli balik kasi hayang match layroy Manipur University Sports Committee ki meeting makhada Polestar College hianglam na sinde na ngarang degi college asigi sana bunda chatharak ki Manipur University Inter College Kabaddi Tournament nga selection kre tournament na selection magi tharamda Polestar College ki principal Dr. Elambam Gopal Manipur University ki Sports Committee ki secretary Dr. CH Pradeep Kaching District ki Adakshya Elambam Surendrajit Wabakai Kairak GP ki Jila Parishad member Salam Danabir Segmizing GP ki member Elambam Priyo Kumar Wabakai GP ki Pradhan Maibam Nabachandra Amadi Hianglam GP ki Pradhan Elangbam Devakishona atoba mitung lensing wena saruk yaki Tournament na sige nupikalo ki winner SK Women's College Buyumbu oiki ba Polestar College na point ni fumanga kontrata rukta mai tiba pida na winner oiki Nupa kanglupta Mayay Lambi College na point kontra ni Pal kun mapal dalilong Haurabi College bu mai tiba pida na winner oiki Tournament na sige nupikalo ki best player Polestar College ki Sanaroy L Morambi na taki Nupa kanglup ki best player na Mayay Lambi College ki M Mansana taki All Manipur Volleyball Association as in Khuman Lampak Sports Complex ki indoor hall amadi National Sports University ki volleyball court chali batasi ki tarade ki hoduna chatharak li bakunum dai suba sub junior amadi Nifunipal suba senior men's state level volleyball tournament ki ngasisana ki ba sub junior boys ki semi final match da
AMI, MYDO, amadi YPC isok mai paktuna final changkre. Sub Junior Boys King asisana ki bahan ba semi-final match da AMI, MYDO mayang Imphal na NYVA na Rainbow Stretch set point ahum suna da mai piki. Ato pa semi-final match da YPC isok na YZC Wakongbu set ahum ani da mai piki. Sa tharagli ba tournament na sige asisana ki binifunipaw sa basana men's ki men's singda. KDVA Kamjongna Sedo Nong Mai Kongbu set ani amada mai tiba piki AMI MYDO mayang Imphal na DRYVC ukrut stretch set point ani suna da mai tiba piki KYLSC Kachikul na NYVA na Rainbow stretch set point ani suna da mai tiba piki NSU Imphal na MRC Maiden Kongbu stretch set point ani suna da mai tiba piki MYDO Hairang Goithong na SDC Samuro set Ani amada maiti bapiki Kanglo basi ki quarter final match ki lineup loikre senior women's ke semi final match ki lineup loikre ahan ba semi final match da SDVA Senapati amadi MPSC Manipur Police na sanaragane ani suba semi final match da TRYVC Ukrul amadi SCYC Sanjam Sirang na sanaragane Kanglo basi ki ngasi sana ki league match singda NDVA none na CDVA Chandal Buset amada maiti bapiki TRYVC Ukrul na KDVA Kamjong bu stretch set Ani suna da mighty piki MPSC Manipur Police na NDVA none bo stretch set ani suna da mighty piki NSU Imphal na NDVA none bo stretch set ani suna da mighty piki sa tharagli ba tournament sa senior men's kanglup ta team kunna group mari da sarugyari senior women's kanglup ta team mapal na group ani da sarugyari loina na sub junior boys kanglup ta team tarani to na group mari da sarugyari Manipur Archery Association is in the Nangarangdagi Hodina Kumalapak Sports Complex Archery Ground is at the state level senior junior and the sub junior archery championship association gi makada lady club taratari kinupi amadi nupa archer chamri gatare na sarugyaduna championship asigi ngasi pangtu ki compound men's team event sai RC Imphal na score chani kunumdoi fangduna gold medal loki SSC top maya lekai na score chani kun fangduna silver medal loki USC pasoy na score chani kun mapal fangduna bronze medal loki Gold medal Lokraba Sai RC Archer Singdi, H. Tutan Kuman, L. Yohenba, Ramakanta Amadi, A. Joy Chandrane. Silver medal Lokiba, SSC Archer Singh S. Johnson, E. Lamnganba, L. Irwin, Amadi C. H. Malem Nganbane. Championship SG Compound Men's Individual, Amadi Women's Individual Event Sing Hayang Pangtuk Lagane. Singa Ideal Club SIC Yaripok Singa gi meeting makada Singa Mathak Modern Club SMMC Yaripok Singa na sinduna first SMMC Trophy 7 days 5-a-side village open knockout football tournament ngasidagi Singa playground hudokre puna team ko niba na sarugyado na knockout basis sa sanagadawa tournament sa hudokpagi tharamda RPI AG National Secretary Mahesor Thaunawzam na atoy mitong len SIC gi President MD Halim na tharamapu Wangkem SCG Social Worker Keisham Raju Singh, Social Worker MD Asar Saha, JM FC Mau, Sheikh Ashif Shah, SDC Chandal, Sheikh Aslam Khan, Chakpi Karong SDO MD Tazuddin, UPMC Manipur Finance Secretary, MV Habibullah Nadwe, SMMC Vice President MD Rafi Amadi YPC General Secretary MD Samir Khan, Akanabamitong Lensing Sarukiyaki. Ngasi tournament hodok pagi ahanma match te Chingoy FC Angtan Hafiz Hattabo goal ani sunod maiti piki ani suba match te Young Boys Ngarian Amadi YBIC Bamolekay ani api matam faw the goal ahum sanaki adabo tiebreaker da Ngarian na thoiki Punsiay Badminton Training Center Amadi Center Resident Sanari Basandaroy Singi Parents Singna Sindana Ngarang Oja ki nimit palan pangtoki baglonya na center residegi mai pakla basanari singway kai kumna bagi tharam sa pangtoki sa golban mabudaw mantrulekay da pangtoki bachamla ba tharam adu the center ki training in charge Haikruzam Punsipana Punsiyai Badminton Training Center ki mahut sinduna sanaroi sindi yai fa paujil piki lonya na center residegi trainer singamadi sanaroi sindi kai kumna bagi warol piduna tawbimal utki Punsiyai Badminton Training Center asina hauki bachahi kumjali singani taramari dagi hauduna masana asida sanaroi kaya putoki sanaroi singi marakta national sanaroi kaya so oiki sanaroi sin international sanaroi ama oina ba center asin angam bathak to hotnaragani haibagi lamda trainer singa tanaduna hotnari tungda center asideg international sanaroi thoraklagani haibagi thajaba
Makada Honorable Training Center Mane, Ozaga Numit na Sanari Okpigi Tharam Mari Lane Nikai Kumna Krabasanari Sidi Dimapur the Pang to give a first SBA Open Junior Badminton Tournament, Medal Laura Krabana Merakum Davis Singh, runners up Tara Kraba Angom Lanchin B Devi, winner Tocham Har Singh, Lonana Yonex Sunrise All India Sub Junior under 15 and 17 ranking tournament, Andhra Pradesh ki Vijayawada the Pang to give a winner or the Kiba, Dylan P. Tochomne. Mai paklaba sanari sing mutung de hena mai pakpangam na bapun CI gi trainer amad official siniyay fa paujil su PK. Loy silak pada marobe pau amukahan na pizari. Sahi kuding ilepalay na Manipur sa thaduna lagliba, meragi tarani panda na medasidanga si ayo angan badagi hauna kuwaktan bagitaram utra sanglen sa nako nung dapang tokre. Manipur gi apun ba sagdam tugay na bahon naraglabadi miyam na pira kiba power adugi matungin na miyam galoy na nasapsana ting na gani hay na Lok Sabha gi MP Dr. Angom sa Bimol ako'y zam na fong tokre. Manipuri Students Federation MSF lingkat ki bagi jahi kun taruk mapung farak beginning sing thoram ngasi kwa kaikil thaw nauzum laikai de Labour Federation na sig office pang tokre. Amadi ngarang numidang Thaubalda manaw nupaga manaw nupi ka khatna bakang luba mayam babu manaw nupana nongmay nakapada laikidre. Nasigoy na sandok ba ISCOM News matanga si Daloy Jere mideng tabiri basing bu amukahan na kurum jeri.